Republican Party of India ATHAWALE ge youth wing the NOUNA CHANGLAKLABA Naha Chanirom Party Asigi National Secretary Maheshwar Thounaojam na TARAMNA Okhre Kaisampata leiba Party Asigi office nga se pangthokpa TARAMNA Okpagi Thoramda Party Asigi youth wing ge president Hainam Mairaba yauna Party Asigi maru oiba luchingba kaya so saruk yakhi NOUNA Party Asida CHANGLAKLABA Naha sing aduda Party Asina lengyan khurol tamna TARAMNA Okhe Thoramaduga mari leinana Party Asigi National Secretary Maheshwar Thounaojam hai matamamada politics hairaga thamui sengdaba amadi oida pataba tawbani haina lamdam asigi miyamna khanarami adubo Manipur da hojek thokliba irang asida naha singna politics haibasi karino haibadu mayik sengna khanglakpagi mami uba fange lamdam asigi naha ama oina mahakna tawningba thabak sing lamdam asigi naha khudingmaktasu phauram gane pumnamak adu lamdam asigi naha singna politics ta yawshinduna hojik uriba politics ke masagase chumthoknaba hotnabagi tangai fadaba adu lakle masimak lamdam asigi hawgalakliba naha singnasu khanglaktuna party asigi youth wing da saruk yanaba changlakpa ase thagatle hojik thokliba irang asigi warushin amagidamak leptana hotnage haiba wakhalonaduna mangda thamlaga mahakna leptana changsilakliba thabak thauram singda lamdam asigi miyam maru oina naha singi support phanglabanina hena khumang chawsingna changsinba ngamlagani haina mahak makatana phongdokhi youth amagi thamun da leiba is cheliba energy hai tare tawning ba thabak mayam se ai phajana faujai seng na har Maheshwar itom da na tawba ya ba thabak natte nahana politics yaw ba ya de kai leibro as adudi naha gai har mi se politics are very dirty akoina nahana changba nungai ti ga hainarame ar hujiti khar understand tawba hora abne akoina changa si hainarabane hujiti akoi mapan dagi lawbani yaroi da khale ene am toina haijabado huji akoi issue di kenu Manipur gi crisis solve tawdo natro Manipur praja sigi hana solution se isa gi imung mai chai ngai duda mi gi wali tama tam samde khoi huji